Ngasigi tungan-tungan pause sindigi lokal pau khara update bijari ahan bada maru iba pau trong lawbi awang lekai da kuki militant singna bom amadi rocket launcher yauna attack chatharak bada angang ani laikhidre amasung nupi ama asok apan langhan khre hari Ukrul district ki thawai sarka phung khulda kuki militant sing amasung naga volunteer sing marakta akan bomongda kutong rakre kuki militant singna sana kaithel da attack tawrakre MU Red Zone Lauthokle Iyekna Ipani Irolna Imani Imagi Machinda Pibul Namkhiwa Igram Miss and Mr. Manipur ki Just Organizer Lupta Sangjar Kadabani Haina KCP MC na Pungorakli Jenimsta Maunaha ama Sikibagi Irang Thokre A Block Akai Atoi Thokre Mioi Nipal Phajankre Relief Camp da Laiba Chahi Nauribi IDP Nupi Macha ama Chingningai Oiba Mongda Sina Fangle Chenaba Mioi Fare None district da lamgi chay nabagi matangda wathok chawthorokpadagi district magistrate na athingbo hukum thamjinkre court na BLP khraba kuki ani NSA na amuk hanna detain tawkre none da miyamgi mifam ama saruk yaramlaba matungda CM Imphal da halakre North East bu khwaidagi nungsiba chawkatnabo honaba party asi BJP ni haina CM na singthakre India gi history da khwaidagi sangba Prime Minister Narendra Modi na oire haina nimbas report na phungthorakli CM ki thawongda Paumi Singh pena khidre Bun Thadu Cultural Festival na lakpada Kokomina yaifa pauzil pirakli CM Khemchana Jiribam Khongjat Kamari Lainana Tamenglong District ki Tausem Subdivision ki apambagi mayokta thabak tawkhiba adu condemn tawi haina JTSA na phongdorakli Artemis 2 na mission control ga minute nifu pau phawna khidre Adomna hojik yengberiba channel asi Kanglei Pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adom-adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiyu haijabaga loinana hojik pausing amuk sandongna pijari Hojita phangba yamna nungaitaba thodok amada ngasi ahing nongyai khara helakpa pung amarom tarakpa matamda Bishnupur district ki Moirang police station ki makhada leiriba Tronglawbi awang lekaida kuki militant singna bom amadi rocket launcher yauna attack chatharakpada angang ani laikhidre amasung nupi ama asok apan nanghan khre hari laikhidraba angang ani adudi oinam Tomthin masagi chahi manga amasung oinam yaisna tha manga suraba angang sing anini hari makhoi yumda tumlingai matamda bom ama yumda tasilakpada pokhaibadagi laikhidabani makhoigi apokbi oinam ongbi binita masagi chahi kunthra manga yamna asok apan nangbadagi hojik ICU da laikanari thodok thokpamdagi irap laptana RPG oigani chingnaba pochak amasuk phangba ngamkhi thodok asigi matangda Bishnupur district ki mafam ayambada miyamgi protest haurakhi Tedim Road Moirang Kaithel amasung Moirang Lamkhaida lambi thingba amasung khongjang changsinba sing thodok asi thokli panba yabadi laikhidraba angang ani asigi apokba Army oina thabak tawduna leibani hari amadi mahak hojik Bihar da posting taduna lebak ngagliba misak amani akupa marolgi pawasi tabiningbagi damakta Sangai Express ki ayuki pawseda pabinaba ningsingjari security force na Ukrul district ki area da kuki militant singna chathariba ka henba thong sing laksinaba honabagi mahuta maning tamna thabak tawhalli haina Thawai village authority ki maikei digi pendaba phongdorakpaga loinana khulladu security force sing changba thingle haina lauthokibaga hek nonganbaga kuki militant singna khul asida akanba mongda attack chatharakre thodok aduda kuki militant sing amasung Thawai khulgi volunteer singa akanba mongda khut thongnakhi press na pangba pawgi matung innadi kuki militant sing aduna ngarang numedang pung 3 khara henbada attack adu chathaba aurakhibani attack chatharakhiba adugi manungda Thawai village ki khunja singna nongthakta thermal drone sing paiba uki attack aduda kuki singna nongmai round chamagi mathakta kapsilakhi nongmai adu sarka phung khullomdagi kapsilakhiba oiba yai hairi nongmai kapagi thodok adu pung ani rom lepluraba tungda amuk hana numidangi pung 9 makhai amasung 4 makhai rom tabada anirak hana attack adu chatharakhi akonbagi attack aduna Sangkai village romdagi chatharakhiba attack oigani masigi matung numidang pung 10 rom tabada su kuki singna
amung hanna attack chatharakpadagi Thoyi village gi volunteer singna handuna nomai kapnaki madugi matung ngarang nongalamdai pung 5 rom taba matamdasu nakal ani gi marakta nomai kapnabagi thodok thoki haujiksu nomai kapnaba adu makatana chathari jaga aduda central security force ki kangbu sing marang kaina leirebasu irang adu laksinbagi mami udri thodok asina maram oiraga litan area da leiriba miyam gi tension wang leiri ngasi ayu pung 13 minute 13 rom tabadasu mongkot chipu village dagi nomai kapagi makol taki hari nakal ani na akan mamongda nomai kapnabagi thong sing chatharabasu Thawai village authority ki maiki dagi central security force singna kuki militant singi favor da thabak tawi haina haujik khulasida central security force sing changbada athingba thamle masina maram oraga Thawai khulda police amasung rapid action force ki kangbu sing changsinba ngamdri kuki singna nomai kapta rakhiba sangai village ki area dasu security force sing amata changsinde hari Okrol district numit kharani community ani gi marakta ingna chingna tumina lainarura batungda haukiba thangje numitagi hauduna nongna kuki militant singni haina chingnaba singna sana kaithel khulgi kha nongbok thangbada leiba Iran Turen lomdagi nomai kaptuna khunja singda attack chatharakre hari sana kaithel village authority gi matung in hai numit asigi ayupung 7 rom tarakpa matamda khulai matik chana paiba kuki militant singna khulasigi kha thangba sarukta saba bunker maya tamna yamna nakna changsilaktuna nomai kapsilakibani kudakta khul ngakpa singna kuki militant sing adu makatana khul tamna changsilaktanaba nomai round khara kapki adubu kuki militant sing aduna khul ngakpa maikei ani makta minute khara nomai kapnabagi thodok thoki loinana tungda kuki militant sing aduna Iran Turen Lanthoklaga Chatki Hari village authority gi matung ina kuki militant singna sana kaitel khul manakta changsilaklaga mafam adudagi kuki singi lokpam sing amasung lok suba sing leite hari kuki militant singna hanjin sana kaitel khulgi boundary lansinduna khunja singda tension wahang leba asida khulngakpa singna tumina leiroi hari khulngakpa sing asi haujikti alert lehanduna kuki militant singna chatharagliba attack sing mayok nanaba sem sare hari Makatarakpa pauda Manipur University MU Kanchipur gi mathakta senja thumjaga mari leinaba wakat kaya sing lakbadagi Kangleipak Communist Party Military Council KCPMC Progressive ki Research and Analysis Wing na kubna thijilubada hairiba awangba thaki mahiloisang asida corruption na thumhatlaba senja thumjagi terrorist singi achoba sendanphom ama oina leiramba party na chapchana khangba ngamle hairi lona thingkraba lalolup KCPMC Progressive ki Information and Publicity Secretary Mahi Khomba Maiteina khuyek piduna thadorokpa cherol asina hairi Manipur University ki haujik Vice Chancellor oiriba Naurem Local Leifam Khagempali Ningombom Leirak amadi BC gi mafamda power exercise tawriba thabak hapigani haiduna Selyam Khongatluba Hidam Ajit Maitei Leifam Sekta Awang Legai MU gi Registrar gi pham puriba Premjit Maitei hairiba mioi ahum asi numit nini fawbagi manungda party da changjaraknaba matam piduna dilute atmosphere oiraba MU gi senja thumja sing asibu party na mapung oiba punishment pidriba phoba Manipur University ki mathakta red zone laukthokuna athingba thamle haiba wafam KCPMC Progressive na leibak miyamda lauthorakli Manipur University ki thabak changbada MTS ki oina lupa lakh 35 candidate amamdagi khongat lamki assistant professor gi oina lupa lakh hunphu dagina humudra phawba candidate amadagi lokhalambagi fact finding report su department laire ningsingba yai hana BC oiramba pandegi matamda irang thokibadagi MU na lohhodaba thabaksing kudongchaba khudingmaksu haujik BC Naurem Lokendra Maitei Laifam Khagempali Ningombom Leirakna Phanglamle Lokendra asi athuba matamgi manungda MU thadokhragani haibasu khangba ngambada natana mahangna khongatliba apunba amount chawrangna lupa crore nimfudagi yangai phawba oiri BC amadi mahaki marumda senja thumja chathabada chenariba miyosing asigi manungda masung taraba gang mafia terrorist group kharana ngaklok piduna ngakchau thekpagi thawong kaya chatharamle haibasu khangba ngamle cherol asina makhatana hai KCPMC Progressive na lebak miyamda maruoina khanghanjing janingliba di tunggi mirol sengbalakadoriba mahiloisang singda thabak changbada senja thumja chathaduna sangapanga marimata gang mafia terrorist group semnaba mahiroi organization manmasing amadi senja thumja
ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯃꯛ ꯊꯕꯛ ꯑꯣꯏꯅ ꯐꯪꯂꯛꯄ ꯇꯥꯔꯒꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯤꯕ ꯂꯥꯏꯔꯕ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯍꯣꯞ ꯑꯁꯤ ꯑꯗꯨꯃꯛ ꯈꯨꯟꯅꯥꯏ ꯑꯁꯤꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯇꯨꯅ ꯂꯥꯏꯔꯕ ꯃꯆꯥꯁꯤꯡꯅ ꯈꯝ ꯊꯦꯡꯅ ꯂꯥꯏꯔꯕ ꯇꯥꯍꯧꯕ ꯑꯣꯏꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯔꯞꯁꯟꯒꯤ ꯆꯩꯊꯦꯡꯅ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯔꯕ ꯃꯍꯩꯔꯣꯏ ꯀꯌꯥꯗ ꯂꯥꯏꯔꯤꯛ ꯇꯝꯂꯨꯔꯒ ꯀꯩ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯣ, ꯁꯦꯟꯖꯥꯎ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯂꯥꯏꯔꯤꯛ ꯍꯩꯔꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯅꯧꯅ ꯏꯟꯈꯠꯂꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜꯁꯤꯡꯗ ꯑꯆꯧꯕ ꯅꯤꯡꯍꯟꯅꯕ ꯑꯃ ꯄꯣꯛꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯕꯤꯇ꯭ꯔꯦ ꯇꯧꯖꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ KCPMC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞꯅꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯖꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯆꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯇꯨꯅ ꯀꯔꯞꯁꯟꯒꯤ ꯃꯇꯣꯜ ꯁꯣꯏꯗꯠꯇꯨꯅ ꯃꯔꯨ ꯐꯨꯛꯇꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯅ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯥꯏꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯏꯈꯧ ꯄꯣꯛꯅ KCPMC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞꯅ ꯂꯥꯎꯊꯣꯛꯆꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯇꯥꯡ 4 ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:12 ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯃꯤꯠꯃꯥꯏ ꯁꯤꯡꯅꯕ ꯑꯣꯏꯅ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕꯗꯨ KCPMC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞꯀꯤ ꯑꯣꯄꯔꯦꯁꯟ ꯇꯥꯂꯤꯕꯥꯟ OTꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯨꯡ ꯆꯟꯅ ꯇꯉꯥꯏꯐꯗꯅ ꯄꯣꯈꯥꯏꯍꯟꯈꯤꯕꯅꯤ꯫ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗꯅꯕ KCPMC ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞꯀꯤ ꯆꯦꯌꯔꯃꯦꯟ ꯀꯣꯃꯔꯦꯗ ꯆꯤꯡꯈꯩꯈꯨꯃꯟ ꯑꯦꯂꯥꯏꯁ ꯇꯈꯦꯜ ꯑꯦꯀꯦꯟꯅ ꯑꯀꯟꯕ ꯑꯣꯔꯗꯔ ꯄꯤꯔꯛꯄꯗꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯈꯤꯗꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯈꯤꯕꯒꯤ ꯃꯔꯝ ꯄꯥꯔꯇꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ ꯃꯍꯩꯂꯣꯏꯁꯪ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯏꯌꯨꯝꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯄꯨꯡ 11:30 ꯇꯥꯕ ꯃꯇꯝꯗ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯃꯧ ꯅꯍꯥ ꯑꯃ ꯑꯉꯥꯡ ꯎꯅꯕꯗ ꯁꯤꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯖꯦꯅꯤꯝꯁꯀꯤ A ꯕ꯭ꯂꯣꯛꯇ ꯊꯣꯝꯖꯤꯟꯗꯨꯅ ꯄꯣꯠꯆꯩ ꯀꯌꯥ ꯊꯨꯒꯥꯏ ꯌꯩꯈꯥꯏ ꯇꯧꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 9 ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯑꯌꯨꯛ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯖꯦꯅꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯒ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄꯗꯤ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯦꯕꯝ ꯃꯇꯧꯂꯩꯕꯤ, ꯆꯍꯤ 16, ꯃꯄꯨꯔꯣꯏꯕ ꯄꯦꯕꯝ ꯗꯤꯅꯦꯁꯣꯔ ꯀꯧꯏ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯕꯝ ꯃꯇꯧꯂꯩꯕꯤ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 2ꯗ ꯖꯦꯅꯤꯝꯁꯇ ꯗꯦꯂꯤꯚꯔꯤꯒꯤꯗꯃꯛ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯇꯥꯡ 4ꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯗꯇ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ICUꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯏꯀꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:30 ꯇꯥꯕꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯧꯂꯩꯕꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯨ ꯂꯩꯍꯧꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯖꯦꯅꯤꯝꯁꯀꯤ A ꯕ꯭ꯂꯣꯛꯇ ꯊꯣꯝꯖꯤꯟꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ A ꯕ꯭ꯂꯣꯛꯀꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯌꯥꯎꯅ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯀꯌꯥ ꯊꯨꯒꯥꯏ ꯌꯩꯈꯥꯏꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ꯫ ꯏꯔꯥꯡ ꯑꯗꯨ ꯆꯥꯎꯊꯣꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯔꯕꯔ ꯕꯨꯂꯦꯠ ꯀꯥꯞꯇꯨꯅ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯗꯨ ꯇꯥꯟꯈꯥꯏꯗꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 9 ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯦꯅꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯗꯣꯛꯇꯔꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯃꯇꯧꯂꯩꯕꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯦꯟꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯑꯃꯁꯨꯡ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯌꯥꯁꯤꯟꯅꯕ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯀꯤ ꯃꯣꯔꯒꯇ ꯂꯩꯔꯤ꯫ ꯊꯝꯃꯣꯏ ꯁꯣꯛꯄ ꯄꯥꯎ ꯑꯃꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯏꯔꯤꯟꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯑꯀꯥꯝꯄꯥꯠ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯁꯥꯒꯤ ꯆꯍꯤ 9 ꯔꯣꯝꯇ ꯉꯥꯏꯔꯤꯕꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯁꯤꯡꯖꯃꯩ ꯊꯣꯡ ꯃꯈꯥꯗꯒꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯟꯅꯕ IDP ꯑꯃ ꯐꯥꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯏꯔꯤꯟꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯤꯌꯥꯝꯗ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯏꯔꯤꯟꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯁ꯭ꯔꯝ ꯂꯥꯟꯉꯝꯕ, ꯆꯍꯤ 19 ꯑꯄꯣꯛꯄ ꯕꯤꯔ ꯀꯧꯏ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯦꯜꯂꯛꯂꯒ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯍꯧꯅ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕꯤ ꯅꯨꯄꯤꯃꯆꯥ ꯑꯁꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯔꯤ ꯂꯩꯅꯔꯤꯕ ꯏꯔꯤꯟꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯄꯤꯃꯆꯥ ꯑꯗු ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯆꯤꯡꯅꯕꯗꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯌꯥꯝꯕꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈꯤ꯫ ꯑꯃꯔꯣꯝꯗ
ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯄꯥꯛꯁꯟꯅ ꯆꯠꯊꯈꯤ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ CCTV ꯀꯦꯃꯦꯔꯥꯒꯤ ꯐꯨꯇꯦꯖꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕꯗ ꯂꯥꯏꯁ꯭ꯔꯝ ꯂꯥꯟꯉꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯆꯤꯡꯅꯕꯗꯒꯤ ꯄꯤꯛꯑꯞ ꯇꯧꯗꯨꯅ ꯏꯔꯤꯟꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤꯕ ꯃꯗꯨꯗ ꯂꯥꯟꯉꯝꯕ ꯃꯁꯥꯅ ꯃꯤꯍꯥꯠ ꯑꯗꯨ ꯃꯍꯥꯛꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯨꯛ ꯑꯉꯟꯕꯗ ꯁꯤꯡꯖꯃꯩ ꯊꯣꯡ ꯃꯈꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯚꯤꯛꯇꯤꯝ ꯑꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯕꯣꯔꯥ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯚꯤꯛꯇꯤꯝ ꯑꯁꯤ ꯂꯥꯟꯉꯝꯕꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯃꯦꯔꯥꯜ ꯂꯩꯔꯕ ꯂꯥꯟꯉꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯂꯩꯔꯝꯕꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯊꯥ ꯐꯥꯎꯕ ꯀꯨꯀꯤꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯗ ꯀꯨꯀꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯩꯇꯩꯅꯤ ꯍꯥꯠꯀꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯏꯪ 2019ꯒꯤ ꯆꯍꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯀꯥꯝꯄꯥꯠ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥ ꯕꯤꯔ ꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯤꯟꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯂꯣꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯈꯥꯗ FIR ꯂꯧꯈꯠꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯈꯧꯄꯨꯝ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯒꯨꯏꯇꯥꯡ ꯚꯤꯂꯦꯖꯇ ꯂꯝꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯊꯣꯛꯂꯛꯄꯗꯒꯤ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 5 ꯇꯥꯕꯗꯒꯤ ꯍꯧꯅ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯑꯊꯤꯡꯕ ꯍꯨꯀꯨꯝ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯠꯅꯒꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯒꯨꯏꯇꯥꯡ ꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟ ꯒꯥꯏꯅꯤꯡꯄꯧ ꯔꯤꯌꯥꯡꯃꯩꯅ ꯈꯨꯜꯒꯤ ꯂꯝꯒꯤ ꯁꯔꯨꯛ ꯑꯃ ꯄꯥꯕ꯭ꯂꯤꯛ ꯂꯦꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯤꯌꯥꯡꯃꯩ ꯁꯥꯒꯩ ꯑꯃꯅ ꯑꯌꯦꯠꯄ ꯄꯤꯔꯛꯄꯗꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯥꯡꯗꯁꯨ ꯄ꯭ꯔꯦꯃꯤꯂꯥ ꯀꯥꯃꯩ ꯀꯧꯕ ꯃꯁꯥꯒꯤ ꯆꯍꯤ 39 ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯐꯥꯎꯕ ꯊꯣꯛꯈ꯭ꯔꯕꯅꯤ ꯔꯤꯌꯥꯃꯩ ꯁꯥꯒꯩꯅ ꯍꯥꯏꯔꯤꯕꯅ ꯅꯨꯄꯤ ꯑꯗꯨ ꯈꯨꯜꯒꯤ ꯆꯤꯞ ꯒꯥꯏꯅꯤꯄꯧ ꯔꯤꯌꯥꯃꯩ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯦꯛꯂꯒ ꯄꯨꯔꯛꯄ ꯃꯤꯑꯣꯏ ꯑꯅꯤꯅ ꯀꯥꯞꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯈꯨꯜ ꯑꯗꯨꯗ ꯇꯦꯟꯁꯟ ꯋꯥꯡꯅ ꯂꯩꯅꯕꯗꯒꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 5 ꯔꯣꯝ ꯇꯥꯕꯗꯒꯤ ꯍꯧꯅ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯈꯧꯄꯨꯝ ꯁꯕ ꯗꯤꯚꯤꯖꯟ ꯑꯦꯔꯤꯌꯥꯗ ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯌ ꯁꯟꯍꯤꯇ꯭ꯌ BNS 2019ꯒꯤ ꯃꯈꯥꯗ ꯑꯊꯤꯡꯕ ꯍꯨꯀꯨꯝ ꯑꯗꯨ ꯊꯝꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯃꯤ 5 ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯨꯟꯕ ꯌꯥꯔꯣꯏ ꯃꯤ ꯁꯤꯕ ꯌꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯂꯣꯏꯅꯅ ꯔꯦꯂꯤ ꯄ꯭ꯔꯣꯁꯦꯁꯟ ꯕꯟ ꯑꯃꯗꯤ ꯁ꯭ꯇ꯭ꯔꯥꯏꯛꯅꯆꯤꯡꯕꯁꯤꯡ ꯃꯥꯡꯖꯧꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯌꯥꯕ ꯂꯧꯗꯅ ꯄꯥꯡꯊꯣꯛꯄ ꯑꯃꯠꯇ ꯌꯥꯔꯣꯏ ꯃꯁꯤꯒ ꯂꯣꯏꯅꯅ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯒꯥꯔꯤꯅꯆꯤꯡꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜ ꯗ꯭ꯌꯨꯇꯤ ꯙꯔꯃ ꯀꯔꯃ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯝꯊꯣꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯊꯕꯛ ꯇꯧꯔꯛꯄ ꯊꯨꯒꯥꯏꯕ ꯇꯥꯔꯛꯂꯕꯗꯤ ꯂꯣꯒꯤ ꯃꯇꯦꯡ ꯂꯧꯕꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡꯒꯤ ꯃꯈꯥꯗ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ ꯃꯣꯔꯦꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯂꯩꯔꯛꯈꯤꯕ ꯃꯣꯔꯦ ꯌꯨꯠ ꯀ꯭ꯂꯕꯀꯤ ꯐꯣꯔꯃꯔ ꯄ꯭ꯔꯁꯤꯗꯦꯟꯠ ꯐꯤꯂꯤꯞꯁ ꯈꯥꯏꯈꯣꯂꯥꯟ ꯈꯣꯡꯆꯥꯏ ꯑꯃꯁꯨꯡ ꯀꯦ ꯃꯣꯜꯁꯥꯡ ꯚꯤꯂꯦꯖꯇꯒꯤ ꯆꯤꯞ ꯍꯦꯟꯈꯣꯂꯥꯡ ꯃꯥꯇꯦ ꯑꯅꯤ ꯒꯧꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯅ ꯚꯦꯜ ꯄꯤꯈ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ NSAꯗ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯊꯝꯂꯦ ꯍꯥꯏꯅ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯇ꯭ꯔꯁꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯒꯧꯍꯥꯇꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯚꯦꯜꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯀꯔꯤꯃꯠꯇ ꯏꯀꯥꯏ ꯈꯨꯝꯅꯗ꯭ꯔꯦ ꯍꯥꯏ ꯀꯣꯔꯠ ꯑꯁꯤꯒꯤ ꯖꯁꯇꯤꯁ ꯑꯦꯟꯖꯦꯜ ꯗꯥꯁ ꯑꯃꯗꯤ ꯑꯔꯨꯟ ꯗꯦꯕ ꯆꯧꯙꯨꯔꯤ ꯑꯅꯤꯒꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆꯅ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯄꯤꯜ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯃꯥꯡ ꯊꯥ ꯃꯥꯔꯆ 15ꯗ ꯕꯦꯜ ꯄꯤꯈꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯀꯣꯔꯠꯅ ꯕꯦꯜ ꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 4ꯗ NSAꯒꯤ ꯃꯈꯥꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯑꯦꯄ꯭ꯔꯤल 4ꯗ NSAꯒꯤ ꯃꯈꯥ ꯇꯥꯅ ꯗꯤꯇꯦꯟ ꯇꯧꯅꯕ ꯑꯣꯔꯗꯔ ꯏꯁꯨ ꯇꯧꯈꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ 2019 ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯀꯥꯔꯅ ꯀꯨꯀꯤ-ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯑꯇꯝꯅꯅ ꯇꯥꯔꯒꯦꯠ ꯇꯧꯏ ꯍꯥꯏꯅꯁꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯗꯥꯏꯠ ꯁꯦꯟꯇꯔ ꯁꯥꯕ ꯂꯣꯏꯔꯒ ꯃꯊꯧ ꯇꯧꯗꯅ ꯂꯩꯔꯤꯕꯁꯤ ꯃꯔꯤ ꯂꯩꯅꯕ MLAꯒ ꯇꯥꯟꯅꯔꯒ ꯑꯊꯨꯕꯗ ꯃꯊꯧ ꯇꯧꯍꯜꯂꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯈꯣꯡꯆꯠꯇ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯑꯁꯥꯝꯒꯤ ꯈꯣꯡꯆꯠꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯖꯤꯔꯤꯕꯥꯝꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯈꯥꯒꯤ ꯂꯝꯕꯤꯗ ꯂꯥꯛꯇꯨꯅ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯇ ꯊꯨꯡꯂꯈꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯕꯨ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯇ ꯂꯩꯕ ꯂꯣꯡꯃꯥꯏ ꯀꯃꯟ ꯒ꯭ꯔꯥꯎꯟꯗ BJPꯒꯤ
ꯀꯤꯌꯔꯇꯦꯀꯔ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈꯤ꯫ ꯂꯣꯡꯃꯥꯏ ꯐꯥꯔꯠ ꯐꯣꯔ ꯋꯨꯃꯦꯟꯁ ꯁꯣꯁꯥꯏꯇꯤꯅ ꯋꯦꯜꯀꯝ ꯗꯥꯟꯁ ꯄꯥꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯦꯡꯌꯥꯟ ꯈꯨꯗꯣꯜ ꯇꯝꯈꯤ꯫ ꯂꯣꯡꯃꯥꯏ ꯀꯃꯟ ꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯕꯤꯖꯦꯄꯤꯒꯤ 43ꯂꯛ ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯃꯗꯤ 43ꯂꯛ ꯁꯨꯕ ꯒꯥꯎꯟ ꯆꯥꯂꯣꯒꯤ ꯃꯤꯌꯥꯝꯗ ꯇꯤꯟꯕ ꯊꯧꯔꯝꯗ ꯕꯤꯖꯦꯄꯤꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦ ꯁꯔꯗꯥꯅ ꯄꯥꯔꯇꯤꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯄꯥꯏꯍꯟꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯍꯥꯏ ꯕꯤꯖꯦꯄꯤ ꯍꯥꯏꯕ ꯄꯥꯔꯇꯤ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅꯣꯔꯊ ꯏꯁꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯄꯥꯔꯇꯤ ꯑꯃꯅꯤ꯫ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯗꯤ NEC ꯂꯤꯡꯈꯠꯇꯨꯅ ꯂꯝꯗꯝ ꯑꯁꯣꯝꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯝꯈꯤ꯫ ꯍꯥꯟꯅ ꯂꯨꯛ ꯏꯁ ꯄꯣꯂꯤꯁꯤ ꯍꯥꯏꯅ ꯂꯩꯔꯝꯕ ꯑꯗꯨ ꯑꯦꯛ ꯏꯁ ꯄꯣꯂꯤꯁꯤ ꯍꯥꯏꯅ ꯊꯕꯛ ꯑꯣꯟꯊꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯔꯤ ꯐꯒꯠꯍꯟꯗꯨꯅ ꯍꯤꯔꯝ ꯀꯌꯥꯗ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯇ ꯂꯩꯔꯤꯕ ꯀꯃꯟ ꯒ꯭ꯔꯥꯎꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯂꯝꯄꯥꯛ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯂꯒꯅꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ CSO ꯑꯃꯁꯨꯡ ꯀ꯭ꯂꯕ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯊꯕꯛ ꯄꯥꯏꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯤꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯑꯃꯁꯨ ꯄꯤꯁꯤꯟꯈꯤ꯫ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯝꯐꯥꯜꯒꯤꯗꯃꯛ ꯅꯣꯅꯦꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯣꯏꯔꯦ꯫ ꯕꯤꯖꯦꯄꯤꯒꯤ ꯂꯩꯔꯤꯕ ꯑꯥꯏꯗꯤꯑꯣꯂꯣꯖꯤ, ꯄ꯭ꯔꯤꯟꯁꯤꯄꯜ ꯉꯥꯛꯅ ꯆꯠꯄ, ꯅꯤꯌꯝ ꯀꯥꯏꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯂꯣꯏꯅꯅ ꯃꯦꯝꯕꯔꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯄꯥꯔꯇꯤ ꯑꯃꯁꯨ ꯑꯣꯏꯕ ꯉꯝꯂꯦ ꯍꯥꯏꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ N. ꯅꯤꯝꯕꯁꯅ ꯉꯔꯥꯡ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯕꯤꯖꯦꯄꯤ ꯂꯤꯡꯈꯠꯈꯤꯕꯒꯤ 43 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯔꯇꯤꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯕꯦꯁꯤꯛ ꯐꯤꯂꯣꯁꯣꯐꯤꯗ ꯉꯥꯛꯂꯒ ꯊꯝꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯀꯦꯜ ꯄ꯭ꯔꯤꯟꯁꯤꯄꯜ 5 ꯂꯩ: ꯅꯦꯁꯅꯦꯂꯤꯖꯝ ꯑꯃꯗꯤ ꯅꯦꯁꯟ ꯏꯟꯇꯤꯒ꯭ꯔꯦꯁꯟ, ꯒꯥꯟꯙꯤꯌꯟ ꯁꯣꯁꯤꯌꯦꯂꯤꯖꯝ, ꯄꯣꯖꯤꯇꯤꯚ ꯁꯦꯀꯨꯂꯔꯤꯖꯝ, ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯗꯤ ꯚꯦꯂꯨ ꯕꯦꯖ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯔꯤꯕ ꯑꯥꯏꯗꯤꯑꯣꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯄ꯭ꯔꯤꯟꯁꯤꯄꯜ 5 ꯑꯁꯤꯅꯤ꯫ ꯚꯥꯔꯠꯅ ꯅꯤꯡꯈꯥ ꯇꯝꯕꯗꯒꯤ ꯍꯧꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯩꯉꯥꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯪ 1963ꯇ ꯑꯇꯜ ꯕꯤꯍꯥꯔꯤ ꯕꯥꯖꯄꯥꯏꯅ ꯅꯨꯃꯤꯠ 18ꯅꯤꯒꯤ ꯅꯟ ꯀꯣꯡꯒ꯭ꯔꯦꯁ ꯂꯤꯗꯔ, ꯅꯟ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯂꯩꯉꯥꯛꯂꯣꯟ ꯃꯊꯪ ꯂꯥꯛꯄꯗꯒꯤ ꯚꯥꯔꯠꯇ ꯉꯁꯤꯗꯤ 2013ꯗꯒꯤ ꯕꯤꯖꯦꯄꯤꯅ ꯁꯥꯁꯟ ꯇꯧꯔꯛꯈꯤꯕ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯑꯁꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯣꯏꯔꯦ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯌꯥꯎꯅ ꯕꯤꯖꯦꯄꯤꯒꯤ ꯑꯇꯩ ꯑꯇꯣꯞꯄ MLA ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯊꯥ ꯑꯁꯤꯒꯤ 4ꯗ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯔꯥꯛ ꯚꯦꯂꯤꯗ ꯈꯣꯡꯆꯠ ꯄꯥꯡꯊꯣꯛꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯕꯥꯏ ꯔꯣꯗꯇ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1:10 ꯇꯥꯕꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ꯫ ꯏꯝꯐꯥꯜꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯨꯡꯂꯕꯒ ꯃꯍꯥꯛꯅ ꯆꯠꯂꯨꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯑꯃ ꯄꯥꯡꯊꯣꯛꯅꯕ DIPRꯒꯤ ꯈꯨꯠꯊꯥꯡꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯎꯃꯤꯁꯤꯡ ꯑꯃꯗꯤ ꯃꯄꯥꯟꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯗ ꯏꯟꯚꯥꯏꯠ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯏꯟꯚꯥꯏꯇꯦꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎꯃꯤ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯅꯕ ꯍꯧꯔꯛꯄꯗ ꯃꯔꯝ ꯑꯃꯠꯇ ꯄꯤꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯈꯤꯕꯗꯒꯤ ꯄꯥꯎꯃꯤꯁꯤꯡ ꯃꯩ ꯍꯧꯅ ꯁꯥꯎꯅꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯐꯨꯔꯨꯞ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯁꯦꯡꯂꯕ ꯀꯨꯝꯍꯩ ꯍꯨꯟ ꯊꯥꯗꯧ ꯀꯜꯆꯔꯦꯜ ꯐꯦꯁꯇꯤꯚꯦꯜꯅ ꯂꯥꯛꯄꯗ ꯀꯣꯀꯣꯃꯤꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯊꯥꯗꯧ ꯐꯨꯔꯨꯞꯀꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯖꯦꯠ ꯆꯥꯛꯆꯥ, ꯂꯣꯟ, ꯏꯁꯩ, ꯖꯒꯣꯏꯅꯆꯤꯡꯕ ꯅꯥꯠꯀꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯃꯁꯛꯁꯤꯡ ꯎꯠꯄ ꯐꯨꯔꯨꯞ ꯃꯁꯛ ꯇꯥꯛꯄ ꯊꯧꯔꯝ ꯑꯃꯅꯤ꯫ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯅ ꯂꯥꯛꯄꯗ ꯊꯥꯗꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯤꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯏꯪ ꯇꯞꯄ ꯄꯨꯔꯛꯄꯗ ꯐꯨꯔꯨꯞ ꯑꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯐꯥꯎꯅꯔꯤꯕ ꯀꯌꯥꯕꯨ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯊꯥꯖꯕ ꯊꯝꯕ, ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯑꯃꯁꯨꯡ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯑꯆꯦꯠꯄ ꯋꯥꯈꯜꯂꯣꯟ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤꯗ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯅꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯕꯒꯤ ꯏꯆꯦꯜ ꯄꯨꯔꯛꯄ ꯂꯣꯏꯅꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯛꯂꯤ꯫
Chief Minister Yumnam Khemchan amadi mahaki teamna Jiribam district lakhi amadi Assamda tour tawraba matungda Joint Tribe Students Association na thagatpa phongdorakpaga loina association asina Tamenglong district ki Tawsem subdivision ki khunjasingi apambagi mayokta chathakiba thong adubudi condemn tawi haina phongdorakli. Chief Minister amadi mahaki teamna Jiribam amasung Assam ki tour gi manung channa haukiba thangje numita jurisdiction gi chayetnaba lairiba Lengang Pokpi Police Outpost inspection tauki taseng namak hariba police outpost asi Tamenglong district ki Toksem subdivision ki manung chanbada leiba police outpost ni Jiribam district ki manungda leiba nate hari JTSA gi serol asina makata na hai hojik leiriba Lengang Pokpi police outpost asida Jiribam district ki police deploy toriba asi matam kuinadagi Jiribam amasung Tamenglong district anigi boundary da sayetnaba lairiba asigi mami chauna tahalle isu asi administrative singi asoiba kaya laibana maram oraga tholakibani outpost asigi jurisdiction lana masak khangba tarabadi official land record sing lana chatkiduna chamamnaba laigani amadi nungsi chanana laiminaramba Tamenglong amasung Jiribam anigi marakta afaba mari thamba warakani hairi hiramasiga mari lainana association asina government ta tha asigi taruktagi hauraga chayol amagi manungda government ki oiba chapchaba clarification ama tawgadabani natrabadi government asina jurisdiction asida leiriba community singi right amasung interest ki mayokda laibani haina lawduna makhal kayagi khongjang changsinaba mobilize tawba hauragani changsingadoriba khongjang asina national highway 37 thingilakpa amadi Tamenglong amasung None district singda paikatliba national project semgat sagapagi thabak sing phawba lefalakpa yabagi oithokpa lei hairi panba yai Joint Tribal Students Association nasu Chief Minister Y Khemchan gi Jiribam khongjat ki mangoinana Lengang Pokpi Police Outpost ta changbagi program asi reconsider tawduna hojik leiriba Jiribam amsung Tamenglong district ani sigi boundary gi chayenaba asina tension leiriba district ani ki marakta hena tension wangna thabaksing sinbiganu haina appeal tawrakibani Maka tarakpa aruiba pawda tha leibaki maramda thijinba chatliba Artemis 2 na ngarang Eastern Day Light Saving Time EDT da pung 19.98 tabada minute nifu rom mission control ga paw phawna rudre hari astronaut singna thagi maning thangba fawraga mokoina tongliba spacecraft adu na malemda leiriba mission control ga matam khara paw phawnaba ngamkhidabani Artemis 2 gi pilot Victor Glover na phongdokibagi matungina tha lebakna khanjinkiba maramna mission control ga paw phawnaba ngamkhidabani sahi yankhai rom gi mamangda Apollo gi astronaut singna su tha lebakta chatpa matamda matau asumna chap manaba mongda mission control ga paw phawnaba ngamkhidabagi thaudok sing thoki kumja 1964 da Neil Armstrong amadi Bal Azridrina thagi lemaida khongdaduna anoba puwari ama semkibani matamaduda Kellens na kaman module tharaga thagi akoibada koina paiduna laiki thalebaki far side Europa matamda minute nifu nipan rom mission control amadi thalebakta leiba astronaut singa paw phawnaba ngamkhide kumja 1963 da phonglakpa punsi wari amada mahakna minute nifu nipal paw phawnaba ngamkhidabagi tanpam adu punsida khwaidagi waba tanpam oikhi haina phongdoki amaromda Cornwall na leiba Guni Hilly Art Station da achoba anti ama yumkhattuna Orion capsule dagi signal fangnaba thorang thalebaki akoibada chatliba Orion singi chapchaba mafam kangdoknabagi pandamda thorang adu lokhalakibani Art Station asida phanglakpa information pumnamak National Aeronautics and Space Administration NASA gi headquarter da amuk yawanki Gun Hilly Art Station gi chief technical officer Matt Coase na phongdokibagi BBC da thamkiba wafam matung inna mi tongba spacecraft amagi khongul linaba honaba handakna hanbani thalebaki maramda mapung phana thijinbagi pandamda tangai fadana akanaba torang asi lokhalakibani NASA gi maikeidagi di thalebaki maramda thijiliba khongchat asi khumang yangsinba ngambagi matangda atpenba phongdorakli spacecraft aduda tongkiba astronaut singna maru oiba data amasung photograph na singba tharakpa leirabasu Ariane capsule gi matangda khudongchadaba kaya marumdi mayoknaki NASA gi Orion
ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯗꯤꯄꯨꯇꯤ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯦꯕꯤ ꯒꯣꯔꯗꯅ ꯕꯤꯕꯤꯁꯤꯗ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃꯔꯨꯑꯣꯏꯕ ꯗꯦꯇꯥ ꯑꯃꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯄꯤꯔꯛꯇꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯥꯒꯤ ꯂꯩꯕꯥꯛꯇ ꯆꯠꯀꯗꯕ ꯈꯣꯡꯆꯠꯁꯤꯡꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯅꯔꯒꯅꯤ ꯍꯥꯏꯔꯤ꯫